ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦ. ꯉꯁꯤ ꯍꯥꯟꯅ ꯈꯔ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯉꯧꯔꯒ ꯊꯣꯡꯗꯣꯏꯅꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯝꯈ꯭ꯔꯦ. ꯑꯣꯛꯇꯨ ꯀꯥꯝꯕ ꯂꯣꯏꯔꯦ. ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯌꯦꯡꯉꯒꯦ. ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ. ꯇꯕꯤꯗ ꯈꯤꯇꯪ ꯍꯩꯖꯔꯦ. ꯐꯖꯗ꯭ꯔꯦ ꯌꯥꯝꯅ. ꯁꯤꯁꯨ ꯍꯥꯞꯄ ꯍꯥꯏꯕ꯭ꯔꯥ? ꯍꯥꯞꯄꯣꯏꯁꯤꯔꯥ? ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ. ꯑꯣꯛ ꯊꯣꯡꯕꯒꯤ ꯃꯁꯛꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯦ. ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯃꯁꯥꯟꯅ ꯑꯃꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ. ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗꯤ ꯕꯦꯠ ꯖꯤꯂꯤꯅꯤ. ꯃꯁꯤꯗꯩꯁꯤꯗ ꯖꯤꯂꯤ ꯍꯥꯏꯗꯅ ꯃꯁꯥꯟꯅ ꯑꯃ ꯌꯥꯎꯔꯝꯒꯅꯤ. ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ 20 ꯐ꯭ꯔꯤ ꯁ꯭ꯄꯤꯟ ꯑꯃꯁꯨ ꯐꯪꯒꯅꯤ. ꯑꯗꯨꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ iPhone 16 Pro Max ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯤ. ꯃꯗꯨꯅ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯂꯨꯄꯥ 900ꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯐꯪꯕꯤꯌꯨ. ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯑꯦꯚꯤꯌꯦꯇꯔ ꯍꯥꯏꯗꯅ ꯃꯁꯥꯟꯅ ꯑꯃ ꯌꯥꯎꯔꯝꯒꯅꯤ. ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯕ ꯃꯇꯝꯗ 10,000ꯁꯨ ꯐꯪꯕꯤꯔꯣ. ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 200ꯁꯨ ꯐꯪꯕꯤꯔꯣ. ꯄꯩꯁꯥ ꯍꯥꯞꯆꯟꯕ ꯈꯨꯗꯤꯡꯒꯤ 2% ꯑꯃꯁꯨ ꯐꯪꯒꯅꯤ. ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯄꯩꯁꯥ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟꯒꯤꯗꯤ ꯃꯌꯥꯝ ꯒꯨꯒꯜ ꯄꯦ, ꯐꯣꯟ ꯄꯦ ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯑꯃꯍꯦꯛꯇꯗꯒꯤ ꯇꯧꯕꯁꯨ ꯌꯥꯔꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ. ꯑꯩ ꯀꯃꯦꯟꯇ ꯂꯤꯡꯛ ꯑꯗꯨ ꯄꯤꯗꯨꯅ ꯊꯝꯃꯝꯃꯒꯦ. ꯑꯗꯨꯒ ꯂꯨꯄꯥ 200ꯁꯨ ꯐꯪꯕꯤꯔꯣ. ꯂꯣꯏꯁꯤꯜꯂꯒꯦ. ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯑꯣꯛꯁꯤꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯔꯦ. ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯍꯣꯔꯦꯟ ꯆꯥꯔꯒ ꯈꯪꯒꯅꯤ. ꯑꯋꯥ ꯐꯗꯤꯒꯣꯝ ꯐꯪꯗ꯭ꯔꯦ. ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯐꯪꯉꯛꯇꯕ ꯁ꯭ꯋꯥꯏꯗ. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯁꯨ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯌꯥꯝ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯔ ꯀꯃꯦꯟꯁꯨ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ. ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ. ꯑꯩ ꯀꯃꯦꯟ ꯂꯣꯏ ꯄꯥꯏꯌꯦꯕ. ꯑꯗꯣ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯄꯣꯔꯛ ꯄꯥꯝꯕ ꯃꯌꯥꯝꯒꯤ ꯄꯣꯔꯛ ꯆꯥꯗ꯭ꯔꯁꯨ ꯌꯦꯡꯉꯦ ꯃꯌꯥꯝꯒꯤ ꯆꯥꯖꯔꯛꯑꯒꯦ. ꯃꯌꯥꯝ ꯀꯨꯏꯔꯦꯕ ꯆꯥꯗꯕ ꯁꯤꯁꯦ. ꯑꯗꯣ ꯏꯪꯒ꯭ꯔꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ. ꯍꯧꯔꯁꯦ. ꯑꯣ ꯁꯤꯁꯦ ꯍꯥꯟꯅꯗꯤ ꯄꯥꯏꯈꯠꯂꯒꯦ.
영상 이거만 해봐. 그냥 막 어디서 먹어?
ꯑꯣꯛ ꯆꯥꯔꯗꯤ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕ ꯃꯌꯥꯝ ꯊꯛꯆꯟꯁꯦ ꯏꯁꯤꯡꯁꯦ ꯁꯥꯔ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯊꯛꯄ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯕ ꯏꯕꯨꯡ ꯑꯃꯀꯣ ꯏꯔꯝꯗꯝꯒꯤꯗꯃꯛꯅ ꯆꯥꯕ ꯃꯨꯛꯕꯥꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯃꯌꯥꯝ ꯊꯛꯑꯣꯅ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯀꯃꯦꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯆꯥꯁꯤꯜꯂꯛꯑꯒꯦ 고맙습니다. 하래 신만드는 너무 좋아해. 신나봐. 오가 쌈이냐부터 신나봐. 이러면서 ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ. ꯑꯩꯅ ꯑꯣꯛ ꯆꯥꯕꯁꯤꯗ 이러면 야우되나? ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝꯅ ꯍꯥꯎꯃꯟꯗꯅ 이런거가 ꯑꯣꯛ ꯊꯣꯡꯕꯒꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ